Iramda miyamgi apunba khorjai lupna sinduna pangthoktuna lakpa nahasingi sairing thiba changdamnabagi thoram nipalak suba changdamnabagi thoram Manipur Press Club ki Loktak Hall da pangthokrai tongan ba mafam kayadagi lakpa competitor kuntra mapanna ima lebak iramdam amadi mahausa da yumpham oiba masa masana izaba sairing changdamnabagi thoram aduda Sahitya Academy Awardee Rajkumar Bubon Sana amadi Imakolgi President Sagol Sem Bilashini na thoram mapu oina sarukyaki thoram aduga mari lenana Sahitya Academy Awardee Rajkumar Bubon Sana na haikibada ngasi pangthokliba changdamnaba asida thiriba saideng sing masana izaduna miya mangda pathokuna athoi ahen tanaba haibasi yamna afaba khongthang amani ayiba ama oina haibasi miyoi amana hekta ibada mapung fana ngamloi adubu ngasi masana saideng iriba asina makhoida yauramba ibagi gulsing adubudi puthok pibani haina lawi masida natana nahasing asida competitive oibagi wakhalon amasu pokhalli haiki masida natana saideng ijaraga thiba asina tongan bahiram kayadasu kanaba piba khaknatana makhoigi tungi lambida hena mai pakhannabagi machak amasu oiri asigumlaba thoram asibu sili langliba singbu thagatpasu phongdokhi Hujit tawdurisi class 10 kaabadagina PhD tawdo akhari wani siloi pullem saida adar masai ima pona sum suggestion to ni ai tawbi hayo na se dekho class 10 kaabadaga sali ama adar durdi bana ro adar masai de kete gol ani thopura abun thopura ataga sena kalai dero ko su ma ta honje ni na na de hujit 10 kaabadaga duga masada yang experience le daba a ene lo miluga ani jito chandam na ko madan da amu khas mo ko na